Thokriba irangduna numidang chak chaba yadabida phamungda tumina matomta changlaga Manjudo ngasai thodoktu ningsinglami karigino ngasidi mana pamjekhiba ngakta mairabagi mafamdagi uba phangliba aduga thajadaba mawongda mana Thoibishnabu karamna nungshiba phauramliba nang nengonda khanaba sukyam haurise kaigino yengene yengbani angang ni khalaga sum thabibani ba Mina ise nupi phuba ta khinin tawbani me kharaga khanaba hogene phubiro ne khut ka amte khanjar saudoida taw leninge sibu kaigino ish sauganba mukta halabro ngasidi yambang se oninge aina han kai sumaina phaudabani khara saunaraga khatnaraga wakhal jarangna base phagadra yengbani RK pa khatna nang kedorge hero ai hujik laura hayeng anta mu class nang nuba hangiba nangna duk thawai nungai traga aina kamai leiduino nangna nungai trido kaino hayoba Manjuna to lakani haiba wahaido palakani khanbaga pale direct tamba lapna lakibani aidi matamna adum yambungi nakta lengdana leiradawni nungai trido kaigino hayo khangde adum pukning nungshibani nakhoi roommate kaidi kai chakrage angang se mathwai nungai tryardi makoi su leibi basu yari ai phone tawge Taururano Pung ahum changba Bangalore to Mysore khong chacha aingonde kai sumoiramtre ai laki nangbu siyam uning udaba hapta phador as arem bai haizaram aiga unadradi kana ga unage haino yamba nang uningi lao kuina leithokpadi yaroi ko amuk hanga daw nangi marai da tawdoi ordi yaroi ko hoiba mamang thakke tangkaksing asining singlubada mitlu pirang sumaning tamna chentharakli nongmata nungshiba mityeng natana atopa mityeng yenglakte haiba Manju tapna tapna ningsingle magi mawong mataw mayamduna thamoida mami nauhauna na tahalakpagum tawi nangse yumthokraga wakhal hongkidaw yam maligo pakhattabasu ngamde nahonda ngaujaba kayamsu leiribani sidadi ibani unaduna wari sabagi matamle yumthradi kadai aibu yumthoklaga wakhal hongkidaw singairene adumain thajadaba dogano hojipau thajadradi pap soidana puni ko pap kyanu pujare thajadibu thajade haibani nasaksu phajai mine se am nungsigal aina matik chaba oidringai nangse chatkidaw male ho yambong aise kanamtagi oiroi aduga yambong nataba kanaga sune punsilai punsamningdi sigidamakta perido kaigino aigise phaginateda Yambung di tambaloi daur aigidi matam wali matam charakanda ai shoidana laki yum thokpadasu mama da wari saba hauradabani kai wari sadoiba hojik ta pe khidaine amu kharauraba ho yambung nangmu karam loinane sadoini haidoini aigida makana su yenguranu arepa yambung leirena haidoiba yumne yadradi yambung matik chaba ama oikho makhoine yadrasu ai shoidana nakta lakan kanamtana thingba ngamoi sengi ko kayam kuina ngaiba ngamne punchi chupa ngamni handak mapok tanate mapuk khuding makta yambo ai lal ai si warak tabi aina lan ki bat tanjado da Thoibishna changsila aga che kaino tai dubo ngawrbo anga ma chadona aima kathai de blade no sibo sile la kai doge habano ba yam sining bro Manjugi khusing mapada blade na len ge tawbaga mayum da hankhini tawramba manaw nupi Thoibishna karamna changpano khanghaude magi paukhom pibi de Manjudo thawai wabana kappasu lepamde Thoibishna su mabu themna ba hotne che kaino kai kapino se nungai tabado aingonda hai aina ngasai haikiba mayamdusu aibu ngakpi sauningbagi haikibani na aise yambung na warak tabini haina kaurido achumban aise warak ko mana aibu kauthokduna aibu nungsidre khangla phawba kaigino aina mabu hene dum nungsiba phawriba aina lankiba ngakta inakta leringai da mabu kayam nungsikiba ai khangde hojikta aigi oiba phanglaroi khanglakpa mikupta aigi matik charba misakto ahakni haiba khangi
Mana saubada ai nongmata phasana khankidaba aigi thabakni yadabagi mabu miraiba horakba mana di aise atoppa koi khre khanduna aina tinaba kaunaba nupa nupi khaktana khanaba horakba aina di mabu mawongduda kok chakpani kyarak haibiki manate aine chaidi ai angoba lai pamda thambiro cha kapkano se ai nungai deba yambungbu adu kyam nungsibra magi aina khangba hairati tingki bohong dabani aigi damak mai olu oyar Lamketpi aise inau pibu nungshia hairak laba mahak to aina Thoibisna wakhaldana aina tawrisiba chumlibrane natraga lalibra chegi phibamna kari nupa mayumna hairamliba mayamduga amukse yambungna iphamda thamliba midi waraktabi haibado ai oigadawra male Manju mapi taithoklega nang thengdriba che nangbu thinokti ye khalamban wakhalamada tawringaida pura kauthor nang saunu ko kaigi saudoino saudi je mamona papa ne sida aibule henaba phasana haibadagi aishu lerage khalaba natradi imong ani muglana longna doido macha amana mama papu awang bathakta pukhali macha amana uttagi haiduna naroki komda puthai migi nokna pamoihal aigi phamda ima ipase aina iwonbaga chap manare ko wakhal nungaidaba khanjilanu seje nene hoi lehoriba lehori chega puna thoksena haige tobani thindok poina medha changlaktuna wari sana leirabo makhada su khawna horon khongi se tadrabani ne warida mama phone se pukro haima nangidi agari da ya hore daine kamain tawdoiba phone si doina tawra adi lehori haina khumu hairiro natraga hainarabo kashu hairuno phare phare nachega phasana leminaro ko nong nini di sidagi college chalo nangi lairik to hayengra kaino nganna la aga lauraro nene aina maram oiraga mayam samda nungai handre ko aisi yam phattaba misan hingbada su kan andrab hai de ko na hai aduk yong na tamlaga apikpa wakhal khannaba nate nungai tabado nanaw nupiga ta thokta sin tawno aikoi su hannaba tawragi bema na che se phasana loino ko hoi mama tawfam khangde mani chatkibaga wakhal mawon khanba hawi manjugi tawfam khangdabado thoibishna khanghandanaba yam wana hotnaram masu masado ihai hainaba mande na ke hage je kashuna teda je phone ta pigera aido ngasidi rasta call to bige tobani kuire wari sanadaba message kyarak tharakpani pauthang kyarak sulakpani ainam ta thawai bidabani masu waroramani now ai kim khande mi je Thoibishna su wakhal thaidokna ba hotnanaba tawribani makha tarudana manjuna phone do pirami kari wari sanabano manju tumina tarami Rasna manjugi number save tobana iche haina kaukhibadu tare iche nati kainu menu nakoi je hoida lebro nang kai number pairage airo phone ga paidreda namukido inegi machane aigi amuk mukaugan bido aduda haibada khara tapkiban nangna saukhibadagi kaugan khibaga loi pharibo yam phaine dade idhoman banu padu di wari saribo anop tha lawbaga uplambado anaibi uplambado da ngauri adubu thabaka dobro masaga yam thinalame nomam su lambi da thingnaban ai adum lole kaige masaga parambadu da adu ibani umtonase nako tablet na kyam lelaba ura khangani somdana arkena phare du de thamjarage ma maga pau phaunaraga ai call dor ami hayeng phone do college ta thilakina khra tambi hoi ai soidana tamagi arke suktok laga daudiba wari sanage khanjarga phola da layina thari du tor tot palura du da layigi kari mathonu ba ta dorisibo tummasidana du de se my phone chai hange aduga data on torki sidaine nang good night message am tharo hojik se hangabani kuirano aduna kaige tumam daida angon dagi cheram lagtabase isa se wat pagum taw
ꯅꯪꯅ ꯃꯥ ꯁꯥꯔꯒ ꯑꯃ ꯊꯥꯔꯛꯑꯣ ꯑꯩꯁꯨ ꯃꯥꯅꯤ ꯈꯜꯂꯒ ꯑꯃ ꯍꯟꯖꯤꯟꯒꯦ ꯋꯥꯔꯣꯜꯗꯨꯗꯤ ꯅꯪ ꯄꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯃꯥ ꯄꯥꯖꯔꯁꯅꯨ ꯅꯪꯕꯨ ꯐꯣꯟꯁꯦ ꯃꯉꯣꯟꯗ ꯄꯤꯔꯣꯏꯅ ꯍꯥꯏꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯄꯤꯗꯣꯏꯅꯤ ꯑꯩ ꯃꯥ ꯊꯥꯖꯗꯕ ꯀꯩꯝꯇ ꯇꯧꯗꯦꯀꯣ ꯍꯦꯡ ꯆꯠꯄꯁꯤꯒꯤ ꯑꯃ ꯂꯩꯕꯤꯕꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯌꯥꯏ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯀꯣꯛ ꯊꯥꯔꯛꯑꯣ ꯋꯥꯆꯦꯞꯀꯤ ꯑꯁꯪꯕ ꯃꯆꯨꯁꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯆꯨꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯏꯕꯤꯁꯅꯥꯒꯤꯗꯃꯛ ꯑꯗꯨꯝ ꯁꯪꯉ ꯂꯩꯔꯦ ꯑꯁꯪꯕꯁꯤ ꯌꯦꯡꯕꯗ ꯃꯤꯠꯀ ꯄꯨꯛꯅꯤꯡ ꯏꯪꯕꯅꯤ ꯃꯥꯏ ꯃꯤꯠ ꯇꯥꯕꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯆꯪꯗꯈꯩ ꯃꯟꯖꯨꯗꯣ ꯕꯦꯜꯀꯣꯅꯤ ꯃꯆꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯩꯔꯥꯕꯅ ꯂꯥꯛꯇꯨꯅ ꯇꯣꯏꯅ ꯂꯦꯞꯂꯝꯕ ꯃꯐꯝꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯤꯡꯉꯤ ꯅꯪꯅ ꯐꯅ ꯂꯝꯁꯦ ꯂꯥꯞꯄꯤ ꯂꯥꯛꯍꯟꯅꯤꯡꯗꯦ ꯄꯥꯈꯠꯂꯁꯨꯅꯦ ꯑꯩꯗꯤ ꯂꯥꯞꯄꯤꯗꯦ ꯋꯥꯕꯁꯨ ꯐꯥꯎꯗꯦ ꯅꯪꯒꯤ ꯅꯁꯛ ꯎꯔꯗꯤ ꯌꯥꯗ ꯌꯥꯔꯦ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ ꯑꯩꯅ ꯌꯥꯝꯕꯨꯡ ꯊꯦꯡꯅꯕꯗꯣ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯌꯥꯝꯂꯕ ꯃꯁꯤꯡ ꯑꯣꯏꯔꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈꯤꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯩꯗꯤ ꯄꯤꯖꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯆꯪꯉꯅꯤ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯏꯅꯤꯡꯇꯝꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯕꯗꯣ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯈꯤꯗꯦꯀꯣ ꯈꯪꯗꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯗꯦꯜꯂꯤ ꯆꯠꯇꯨꯅ UPSCꯅ ꯂꯧꯕ ꯃꯈꯜ ꯀꯌꯥꯒꯤ ꯄꯔꯤꯈ꯭ꯌꯥ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯁꯟꯅꯤꯡꯉꯤ ꯅꯪꯁꯨ ꯇꯝꯕ ꯂꯣꯏꯁꯤꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯒꯦ ꯎꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯌꯥꯝꯕꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪ ꯅꯠꯇꯕ ꯑꯝꯇ ꯂꯩꯇꯦ ꯀꯔꯝꯅ ꯃꯔꯝꯁꯨ ꯂꯩꯇꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯗꯣꯏꯅꯣ ꯎꯅꯗ꯭ꯔꯁꯨ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯇꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯅꯤ ꯌꯥꯝꯕꯨꯡꯒꯤ ꯍꯧꯅꯕꯤ ꯃꯤ ꯈꯠꯅꯕꯗꯨꯗꯤ ꯇꯧꯕꯤꯅꯨꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯗꯦꯕ ꯑꯩ ꯊꯦꯡꯉꯤ ꯍꯜꯂꯒꯦ ꯅꯪꯁꯨ ꯆꯪꯍꯧꯔꯣ ꯅꯈꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤ ꯇꯥꯔꯦ ꯃꯝꯃꯗꯤ ꯑꯩ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯐꯨꯒꯅꯤꯕ ꯏꯆꯝ ꯆꯝꯖꯕ ꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯃꯟꯖꯨꯒꯤ ꯅꯥꯀꯣꯡꯗ ꯉꯁꯤꯗꯤ ꯅꯤꯟꯗꯨꯅ ꯂꯩꯔꯦ ꯃꯩꯔꯥꯕꯁꯤ ꯃꯟꯖꯨꯅ ꯅꯝꯗꯅ ꯍꯣꯡꯍꯟꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯔꯤ ꯈꯪꯅ ꯈꯪꯅ ꯑꯄꯣꯛꯄꯤꯅ ꯀꯞꯄꯗ ꯇꯦꯊꯗꯨꯅ ꯃꯟꯖꯨꯗꯣ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯕꯅꯤ ꯆꯦ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯉꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯀ꯭ꯂꯥꯁꯇꯣ ꯄꯨꯡ 10 ꯅꯪꯅꯕ ꯂꯩꯒꯦ ꯈꯔ ꯉꯟꯅ ꯊꯣꯛꯈ꯭ꯔꯁꯦꯕ ꯐꯔꯛ ꯇꯥꯗꯅꯕ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯁꯨꯇꯤ ꯅꯤꯔꯨꯒꯦꯅ ꯂꯦꯞꯄꯤ ꯀꯅꯥꯏ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕ ꯄꯥꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯕꯨ ꯋꯥꯍꯟꯕ ꯑꯣꯏꯅ ꯊꯣꯛꯑꯕ꯭ꯔꯣ ꯆꯦ ꯑꯩ ꯂꯥꯟꯖꯔꯦ ꯉꯔꯥꯡꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯈꯤꯕꯅꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯆꯦ ꯀꯩꯁꯨ ꯈꯟꯗꯦꯁꯦ ꯑꯗꯣ ꯅꯪ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯉꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯆꯦ ꯐꯠ ꯆꯥꯏꯊꯔꯛꯀꯦ ꯆꯠꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯅꯪ ꯀꯞꯄꯨꯕ꯭ꯔꯥ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝ ꯐꯕꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯁꯛꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯥꯒꯤ ꯃꯃꯣꯟ ꯃꯤꯅꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯍꯛ ꯆꯦꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯤ ꯋꯥꯍꯩꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯆꯦ ꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯋꯥꯈꯜꯗꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯋꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤꯅ ꯀꯔꯤ ꯑꯅꯤꯡꯕ ꯑꯩꯕꯨ ꯍꯪꯒꯗ꯭ꯔꯅꯦ ꯅꯣꯡꯃꯇ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯂꯨꯝꯅ ꯈꯜꯂꯨꯕ ꯇꯧꯗꯦ ꯐꯔꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯂꯩꯔꯝꯒꯦ ꯆꯦ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯆꯥꯅꯕꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯦ ꯅꯦꯅꯦꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯛꯆꯥꯡꯁꯨ ꯁꯣꯛꯂꯛꯀꯅꯤ ꯆꯥꯗꯕ ꯇꯧꯒꯅꯨꯀꯣ ꯆꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯩꯔꯣꯏꯀꯣ ꯁꯤꯗ ꯆꯦ ꯆꯥꯒꯦ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯀꯅꯨ ꯏꯊꯟꯇ ꯂꯩꯕꯁꯦ ꯑꯩꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯃꯆꯦ ꯆꯪꯈꯤꯕꯒ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯊꯣꯛꯄꯗ ꯃꯩꯔꯥꯕ ꯒꯥꯔꯤꯗ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯦ ꯃꯁꯥꯗ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯩ RKꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗꯒꯤ ꯃꯊꯛ ꯇꯝꯅ ꯃꯥꯕꯨ ꯌꯦꯡꯂꯛꯑꯦ ꯏꯃꯨꯡ ꯆꯪꯂꯛꯑꯒ ꯃꯆꯦꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯦ RK ꯍꯔꯥꯎꯅ ꯄꯥꯏꯔꯛꯑꯦ ꯅꯪꯒꯤ ꯐꯣꯟ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯩ ꯑꯣꯐꯤꯁꯁꯨ ꯆꯠꯀꯗꯣꯏꯅꯤ ꯅꯪꯒꯤꯁꯦ ꯍꯥꯟꯅ ꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯕꯣꯡ ꯑꯩ ꯐꯣꯟ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯂꯦꯞꯄꯤꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗ ꯋꯥꯖꯅꯕ ꯁꯤꯟꯖꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯌꯨ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯤꯅ ꯑꯩꯁꯦ
ꯊꯣꯡꯉꯝꯕꯤꯅꯦꯅ ꯍꯥꯏꯈꯤꯅꯤ ꯑꯩꯒꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯤꯡꯗꯨꯅ ꯂꯩꯔꯤꯁꯦ ꯅꯤꯡꯕ ꯌꯥꯔꯣꯏꯅ ꯍꯥꯏꯒꯗ꯭ꯔꯣ ꯋꯥꯈꯜ ꯃꯥꯁꯨ ꯆꯩꯗꯨꯅ ꯅꯪꯕꯨ ꯈꯟꯒꯅꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯗ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ RK ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯐꯥꯎ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯏꯁꯤꯡꯁꯨ ꯊꯛꯑꯣꯏ ꯋꯥꯒꯦꯈꯩꯁꯨ ꯋꯥꯖꯁꯅꯨ ꯑꯗꯨꯛ ꯌꯧꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯋꯥꯏꯁꯦ ꯄꯤꯗꯨꯅ ꯈꯨꯗꯣꯜ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯁꯤꯟꯕ ꯉꯝꯕ꯭ꯔꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯃꯍꯨꯠ ꯁꯤꯟꯕ ꯁꯤꯟꯗꯕ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯁꯨ ꯅꯣꯡꯃꯇ ꯂꯩꯇꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯪꯉꯤꯗꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯣꯏꯔꯦꯅꯦ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯈꯜꯂꯨꯕ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯂꯩꯔꯝꯕꯒꯤ ꯑꯩꯒ ꯊꯦꯡꯅꯕꯅꯤ ꯅꯪꯒ ꯊꯦꯡꯅꯕꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯂꯥꯛꯄꯅꯤ ꯀꯅꯥꯕꯨꯁꯨ ꯀꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯩ ꯊꯝꯃꯒꯦ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯑꯣꯏꯅ ꯂꯩꯔꯝꯃꯣꯔꯥ ꯃꯇꯝ ꯃꯥꯡꯍꯟꯅꯨ ꯅꯪ ꯐꯣꯟ ꯄꯥꯏꯔꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯤꯗ꯭ꯔꯕꯅꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯃꯔꯩ ꯌꯥꯝ ꯇꯧꯏ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ ꯋꯥꯈꯜꯅ ꯅꯠꯇꯦ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯠꯁꯇꯣ ꯖꯦꯔꯣꯛꯁ ꯇꯧꯕꯅ ꯌꯥꯒꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦ ꯊꯝꯃꯒꯦ ꯌꯥꯝꯕ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯟꯖꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯄꯨꯟꯁꯤꯗꯨ ꯆꯔꯥꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯟꯖꯨ ꯇꯥꯗꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯤ ꯊꯃꯣꯏꯗꯨꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯜꯂꯒ ꯃꯟꯖꯨꯗꯨ ꯈꯪꯖꯤꯜꯂꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯅꯃꯥꯟꯅꯕꯤꯗ ꯗ꯭ꯔꯣꯞ ꯇꯧꯍꯟꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯣ ꯑꯣꯄꯔꯦꯁꯟꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒꯦꯅ ꯈꯜꯂꯤ ꯁꯥꯔꯅ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯇꯥꯔꯅꯤ ꯆꯦ ꯑꯩ ꯐꯣꯟ ꯄꯨꯈꯤꯒꯦ ꯌꯥꯕ꯭ꯔꯥ ꯏꯅꯥꯎꯅ ꯄꯥꯏꯕꯕꯨ ꯀꯩꯒꯤ ꯌꯥꯗꯅꯤ ꯅꯪꯒꯤ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯄꯥꯏꯖꯔꯣ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯄꯥꯏꯔꯝꯕꯗꯣ ꯑꯗꯨ ꯅꯍꯥꯟꯗ ꯁꯦꯝꯃꯨꯔꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯀꯥꯎꯔꯒ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤ ꯃꯁꯥꯗꯨ ꯃꯪꯂꯥꯟ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩ ꯊꯣꯏꯕꯤꯁꯅꯥꯕꯨ ꯀꯣꯂꯦꯖ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒ ꯃꯟꯖꯨ ꯍꯩꯅꯤꯡꯗꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯦ ꯃꯩꯔꯥꯕꯅ ꯇꯣꯏꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕ ꯃꯐꯝ ꯀꯣꯐꯤ ꯁ꯭ꯇꯣꯜ ꯃꯃꯥꯡꯗ ꯃꯥꯅ ꯁꯥꯎꯈꯤꯕ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯍꯟꯅꯤꯡꯂꯦ ꯀꯩꯗꯧꯔꯦ ꯎꯡꯉ ꯂꯩꯔꯗꯤ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯕ ꯃꯥꯜꯂꯦꯗ ꯂꯩꯁꯥꯕꯤꯁꯦ ꯅꯤꯔꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯟꯖꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯅꯤꯡ ꯇꯝꯅꯁꯨ ꯀꯞꯂꯝꯃꯤ ꯌꯦꯠꯂꯔꯣꯏꯗ ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯑꯩꯅ ꯋꯥꯅꯕ ꯁꯤꯟꯖꯕꯅꯤ ꯃꯁꯤꯃꯛꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯥꯟꯅꯖꯕ ꯁꯛꯂꯣ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯃꯥꯕꯨ ꯎꯍꯜꯂꯔꯣꯏ ꯂꯦꯞꯄꯤ ꯑꯩꯅ ꯅꯍꯥꯟꯅ ꯐꯤꯕꯝ ꯇꯥꯔꯣꯏꯗꯤ ꯈꯟꯖꯕꯅꯤ ꯀꯞꯂꯨꯔꯅꯨꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯣꯄꯔꯦꯁꯟ ꯂꯩꯔꯝꯅꯤ ꯅꯪ ꯋꯥꯈꯜ ꯆꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯆꯪꯉꯔꯣꯏ ꯗꯣꯛꯇꯔ ꯊꯥꯔꯤꯛꯇ ꯃꯥ ꯑꯣꯏꯅ ꯆꯪꯕꯤꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯁꯥꯔꯗ ꯑꯩ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯁꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯈꯤꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩ ꯈꯜꯂꯤꯒꯦ ꯁꯨꯇꯤ ꯆꯦ ꯊꯥꯔꯒꯦꯅ ꯂꯦꯞꯄꯦ ꯂꯝ ꯈꯔ ꯀꯣꯏꯔꯨꯒꯦ ꯋꯥꯈꯜꯁꯨ ꯏꯪꯅꯕ ꯃꯥꯕꯨ ꯀꯥꯎꯅꯕ꯭ꯔꯣ ꯅꯪꯅ ꯉꯁꯤ ꯇꯧꯒꯗꯣꯏꯁꯦ ꯅꯈꯣꯏꯒꯤꯁꯦ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯈꯣꯏ ꯈꯠꯅꯗꯅ ꯐꯖꯅ ꯂꯣꯏꯅꯧꯁꯤꯗ ꯂꯩꯔꯦ ꯅꯤꯔꯣ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯗꯤ ꯌꯥꯝꯕꯨꯡꯒꯤ ꯄꯥꯞꯅ ꯉꯥꯎꯍꯧꯕꯅꯦ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯌꯨ ꯃꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦꯀꯣ ꯑꯩ ꯑꯁ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯁꯣꯝꯗ GP ꯀꯣꯂꯦꯖ ꯒꯦꯠ ꯃꯌꯥꯗ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯑꯃꯒꯨꯝ RK ꯊꯣꯏꯕꯤꯁꯅꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗ ꯔꯥꯖꯁꯨ ꯃꯥꯒꯤ ꯕꯥꯏꯛꯇꯣ ꯐꯠ ꯊꯧꯖꯤꯜꯂꯛꯏ ꯔꯥꯖ ꯄꯥꯈꯠꯅ ꯌꯥꯝꯕꯨꯡ ꯂꯩꯕꯤꯔꯝꯃꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯃꯥꯅ ꯂꯥꯛꯑꯣꯅ ꯀꯧꯕꯅꯤ ꯉꯔꯥꯡꯁꯨ ꯀꯣꯜ ꯇꯧꯔꯛꯑꯝꯕ ꯑꯗꯨꯗ ꯑꯩꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯆꯥꯛ ꯆꯥꯗꯕꯤꯗ ꯐꯠ ꯂꯥꯛꯏꯅꯤ ꯀ꯭ꯂꯥꯁ ꯑꯉꯟꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯣ ꯃꯥꯅ ꯀꯧꯕꯅꯦꯕ ꯃꯣꯏ ꯆꯦꯒꯤ ꯅꯝꯕꯔꯗꯩ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯂꯥꯛꯈ꯭ꯔꯕꯅꯤꯗ ꯌꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯁꯨ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯅꯥꯒꯤ ꯅꯝꯕꯔꯗꯩ ꯃꯥꯗꯤ ꯃꯣꯏ ꯆꯦꯒꯤ ꯅꯝꯕꯔꯗꯩ ꯔꯥꯖ ꯋꯥꯈꯜꯗꯅ ꯑꯣꯍꯣ ꯃꯥꯅ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯅꯤꯡ ꯃꯃꯥꯡ ꯀꯛꯏꯁꯤꯗꯤ ꯑꯥꯔꯊ ꯂꯩꯔꯝꯃꯦꯅꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯦꯠꯄ ꯇꯥꯔꯕ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯁꯨꯛ ꯁꯥꯎꯒꯟꯈ꯭ꯔꯕ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯎꯠꯊꯣꯛꯅꯤꯡꯂꯝꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ
ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯦ ꯅꯪꯅ ꯐꯣꯟ ꯁꯦ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ ꯑꯩ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯊꯕꯛ ꯆꯤꯟꯕꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯃꯣꯕꯥꯏꯜꯁꯦ ꯁꯤ ꯄꯤꯌꯨ ꯃꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯕꯅꯤ ꯀꯩꯁꯨꯝꯇ ꯑꯍꯦꯟꯕ ꯍꯥꯏꯔꯨꯅꯨ ꯄꯤꯗꯕꯤꯌꯨꯀꯣ ꯅꯪ ꯁꯣꯏꯗꯕꯤꯗ ꯃꯥꯒꯤ ꯄꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯃꯟꯖꯨꯒꯤ ꯍꯥꯛꯇꯛꯇ ꯑꯣꯏꯔꯝꯂꯗꯤ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯄꯥꯏꯔꯨꯕꯒꯤ ꯋꯥꯊꯣꯛꯄ ꯊꯣꯛꯂꯝꯕ ꯌꯥꯏ ꯃꯥꯅ ꯄꯥꯝꯖꯗꯦ ꯈꯟꯕꯒꯤ ꯃꯊꯟꯇ ꯁꯥꯎꯅꯤꯡꯕꯁꯨ ꯃꯄꯥ ꯆꯥꯅ ꯐꯥꯎꯍꯜꯂꯝꯗꯦ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯨꯗꯨꯅ ꯃꯩꯔꯥꯕ ꯑꯣꯐꯤꯁ ꯔꯣꯝꯗ ꯍꯜꯂꯛꯂꯦ ꯌꯧꯕꯒ ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯅꯨꯄꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯣꯠꯂꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯒ ꯔꯥꯖꯀ ꯎꯅꯔꯝꯃꯤ ꯁꯦ ꯅꯪꯅ ꯏꯕꯥꯅꯤ ꯈꯪꯅꯕ ꯍꯧꯔꯛꯄꯗ ꯄꯤꯔꯛꯈꯤꯕ ꯒꯤꯐꯇꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯍꯥꯡꯗꯅ ꯊꯝꯃꯤ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯁꯦꯔꯥꯟꯅꯕ ꯑꯁꯥ ꯑꯃ ꯄꯤꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤꯅꯦꯅ ꯇꯝꯈ꯭ꯔꯕꯅꯤ ꯑꯩꯅ ꯀꯔꯝ ꯂꯧꯒꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯣꯏꯔꯕꯁꯨ ꯃꯃꯜ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯑꯩ ꯂꯧꯁꯤꯟꯕꯗ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯈꯪꯉꯤꯅꯤ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯦ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯌꯥꯝꯕꯨꯡꯅ ꯄꯤꯔꯝꯕꯅꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯃꯤꯟꯅꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯆꯥꯛ ꯆꯥꯔꯛꯑꯝꯈꯤꯗꯧ ꯃꯥꯟꯗꯦ ꯄꯨꯡꯁꯨ ꯉꯜꯂꯤ ꯅꯪꯁꯤꯗꯤꯀꯣ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯋꯥꯔꯣ ꯑꯃꯨꯛ ꯁꯥꯎꯔꯤ ꯖꯥꯠꯂꯣ ꯃꯥꯕꯣ ꯐꯣꯟꯁꯨ ꯆꯠꯇꯦꯅꯦ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯅꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯣꯐꯤꯁ ꯆꯠꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯀ꯭ꯂꯥꯁ ꯂꯩꯍꯧꯗ꯭ꯔꯗꯤ PWD ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯁꯣꯏꯗꯅ ꯂꯥꯟꯅꯒ ꯂꯧꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯔꯣꯏ ꯍꯣꯏ ꯆꯠꯁꯦ ꯅꯪꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯗꯤ